ngasi press meet se koi agenda ani da focus tawna hona jage yan han bada koi ki jiri da thokri ba yam nungai taba thodo dui matang da koi ki ba Cocomi amadi manipur miyam gi maut sinjaraga wafam khar thamdage yan han bada koi ki November gi tang 13 da thokri ba thodo si mayam na loina khangnare madudi madu broad daylight ta haidi pungan ngalingai matam amada tongan ba arapa mafam dagi lakpa koi ki Kuki terrorist group maruena India government ga suspension of operation tawraga leiriba militant group sing namna saruk yaba dumlaba yamaba lanmi singlup amana adungulaba jakura dhorgi borobekra da leiba jakura dhorgi mitei khun macha ama maruena police station ga sunang nan leijaba mafam amada lan tasala kanda misimina kya thonba amadi madudagi ekhogi nupi amadi angang pikpa angang nawa yauna pharaga pukhibagi thodo aduda madu retaliate tawna ba honabada Central Reserve Police Force CRPF ki maikai degi khoi adung laba Kuki militant tara mafam aduda khoi hathi bagi pawm yam loina thengna khre hariba madugi thodo dui matung tarakpada hojik lai si Ministry of Home Affairs ki maikai degi hariba asiba tara adu Silchar da leiba Silchar ki hospital da puraga makhoi ki postmortem tawba amadi makhoi sing asi ki chap chaba identity masak khangdong nanana bagi process ama tarok matamda Kuki group ki maikai dagi hariba dead body sing adugi mathakta ekoi DNA test to yaroi identify tawna ba hona badu yaroi habigi protest ama lai sina takpadi koina mamang dagi hana dagi dum haiba Manipur da handak thoiba lan sigi manungda Myanmar dagi tongan ba mercenary forces proxy army mayam ama ekoi Manipur manung ji operate tawrakanda Manipur da lan tabada yaure masi India government na khangjan nadana sum leiba si masi kudong yamna masi laibak thibani masi chapchana thau pai khakadamni haibisi makoina handak DNA test dead body sing adu identify tawna ba DNA test tawba yaroi haba protestation na mayek sing tai habduma anba thamjage ani subada khwaidagi hena ngai ibadi India government gi mapangan kankraba intelligence mapangan kankraba Indian army leiriba yam graba central security forces Manipur da leiriba mayam asina Meeoi taruk haji ang apik pasu yaurga nupi ngakta oiba Meeoi taruk si nungdin pobopta pharaga pukibasi ngasi phoba thiba khangdana makoi bu kanma ngamdabagi phibam amada leiringe cheraga sida aikoina tajabada Ministry of Home Affairs ki maikai dagi adugum laba aikoigi Meeoi taruk ase masi thadorak taba taragadi asiba tara asi lawba yaroi sinaroi haibagi wafam amakak mayamna media da kaida kortaro thongnarakpam yawe adui tagadi adum bagi changda India government kumba mapangan kallaba lanmi singlup leiraba adum India government na mihad mipun chathabada halengba leitraba Kuki gi adum laba armed group terrorist group sing adugi mayokta thabak paikhatpagi mahutta makhoida oina mantiknabagi mawongda submissive oiba attitude ama India government na makoida udlibase masina India government na Kuki singna Manipur da lan tabasi legitimize tawna ba hona ba attempt ama yawbra haibase koida yam chawna chingna ba lei maram asina hairiba sing ase makoida mantiknaraga nakoina aikoigi metei gi phariba mi taru odo thadorok taba taragadi nakoigi dead body tara si lobi yaroi haigadam nate terrorist asiba dugi kai tawda ga du tongan ba porma leijarangani tawdubu phagriba lanjadraba nupi amadi angang makhoi taruga se tek ta kaidana India government na makhoi du rescue tawrakanda Manipur miyam da sinaba haibase India government gi khwaidagi tangai fadana tawbum thoba thabamani madu tawdana makhoina khoigi ka hatare delay tawdana Kuki singa wari sanari su group ka wari sanari Churachandpur da BSF ki DG chala wari sanari na olai palai tawdana terrorist singa wari sanaraga ekhoigi Meeoi ba micham miyam gi punsi mantikna ba amadi kannana bagi thaba paikhale haibase masi Manipur miyam da minamba India government ga dumba thausilamani masi drama tawbani hari portion maram moiraga karigumba India government na kujin khuna thoktagi phagriba Meeoi taruk angang macha yauna phagriba Meeoi taruk se karigumba kanma ngamudaba tholabadi Manipur mayam na India government sing akpi sunga moidaba phibam amada India government gi mayok da Manipur mayam soidana lepakani haibasi man wan thamjage ani suba point da hoi oja sujina mawang da so hape thambikre ngarang khakta da ikhang khangudana Manipur gi already withdraw tawgraba police station 38 gi manungda khangatlaga police station tarukta nauna Armed Forces Special Powers Act impose tawsalai ba se masi India government gi karamba wakhalonda karamba meeting da tawino habise ngasi phawa khoi Manipur miyam bhab ta bangamde Manipur government gi oina so ekoina thijabada Manipur government na
Armed Forces Special Powers Act si impose tawhange hai taragadi disturb area status ama declare tawba identify tawba area ama changi madu Manipur government gi side gi cabinet decision loba chief secretary na decision logiba order thokibagi disturb area declare tawgi poram ta koi uba phangde aduna takpadi police station taruk asida ngasi impose tawraiba Armed Forces Special Powers Act ase masi New Delhi na nampuda Manipur government sigi kanthuaga namjal laga torpa du mamakal gi imposition ni masi hairiba police station ase akoi Manipur miyam gi meeting dadi masi India government na police station taruk asida president rule tawre haidana koina lawroi da maram leite aduna hairiba phiba masi nakal amrom da koina yeng matamda hairiba police station taruk asida Armed Forces Special Powers Act impose tawraga phangning iba pandam se kaino makoina achieve toge khali pot se kaino masina makoina lotion gani irang asi lotion bada mateng pangani na khali se kamaina no haibasi Manipur miyam da India government na chap chana madu explanation am pibam change maram di akoina yengjaba meeting da di haugiba megi tang ahum dagi horaga ngasi bau chatharaiba lan asigi manungda Armed Forces Special Powers Act impose tawraga leiriba chingi jaga singdagi kapakpa Kuki gi militant su group ta leiba Kuki gi militant singna kapakpa nongmai maruna panbadagi India gi army taraga mari di sigre maduda Assam Rifle hatkre BSF hatkre CRPF hatkre aduda natana Manipur police ki SDPO ma yauna officer amadi constable kaya ma hatkre adumaina haliba mafam Armed Forces Special Power Act chu chanaraga su leiriba mafam aduda ngasi phawda central government amadi Indian army gi side gi karam makhal gi ega si sizinaraga kari thabok packet kiba leiriba ge akhoi gi tampaki leiriba saruk sing hoji moina declare tawriba police station taruk asidadi ngasi phawda hostile oiba situation amok leite Indian army da threaten tawba Indian army da nongmai kapa Indian army da nongmai maru ma pan khibagi Indian army ga nongmai pairaga mungna khibagi adum record ama phaw megi tangom dinga si phaw leibagi report leite ana kari su akhoi gi hostile su oidaba yengna ba su oidaba aduga chumnagi makoina ngakpi ba ngamdraba makoina tharaiba lanmi lising humfuduna ngakpi ba ngamdraba akhoi gi kun namadi kunja sing ado madu masana ngakthok chananabagi araiba khulai pairaga kun ngakchari ba sing adugi mathakta Afspa impose tawna nabi maram si kaino masina takpadi ate kemta nate Cocomi na mamang haktak tagi laurga lakpa thoiba lana se masida Burma dagi changchal lakpa foreign dagi lakpa adugum laba foreign origin armed militant group mayam ama India government na Delhi da puraga peace talk ni sugi agreement ni hadana suspension operation ni hadana agreement tawraga moini yoga thamlakpa kulai paiba singa duna lan tahalakpa duda makoina proxy gi lan ama ikoi thakta ju chathab ama yaure masi subna tagi counter insurgency operation da Afspa season raga Kuki militant ga Assam Rifle ga kulingaga kogi lamba paminaraga lan toromadu natana ngasidi Manipur gi micham miyam gi mathakta lan tara asi phawbuda India gi army na India government na Ministry of Home Affairs na masigi mathakta thabok packet pagi mahutta hena dum mapangan hapsalakpa oina police station taru asida leriba micham miyam amadi maduda khungakchari miyam adugi mathakta ahenba Indian army gi amadi excessive military rule amadi martial law mayam ama season naraga khungakpa sing amadi mokhagi mathakta hatpa yauna phaba punba tawni matamta tawba ngamnanabagi mapangan hapsal isinadi India government na hairiba police station asida natana Manipur miyam maruena yellow mi mitei miyam gi mathakta India government na lauthokta lanama Kuki gi lana sigi marumda chathar abra haibasi kansi Manipur miyam na chingnei Cocomi na chingnei ano hairiba porase akhoi akangna matam amagi manungda India government na masi review tawba Manipur government na masi handona naba thabok lokhat paisi yam tangai phade aduna masi akhoi Manipur miyam na khwaidagi awang thakta condemn tawi India government na ngasi su Armed Forces Special Powers Act basi Manipur miyam na malem gi leimai dagi muthat khro constitution dagi muthat khro masi completely repeal tawthokro haibasi naga gi chin law singna Manipur gi miyam singna hanjan hanjan ai koi laurga lakraba poramani malem gi miyam su India government da masi colonial law ni maduma porama democratic India da masi thambagi mathau tade masi United Nations ki Human Rights Council da hanjan hanjan critic tawraga leiraba poramani aduga hairiba porasi India na purikhaw da sum yepa thamaga makoiga chakchu jat manadaba racially adung laba discriminate tawba manba mawngda awang nongpoki adung laba Manipur amadi tongan tongan North East ki miyam singda ngahak letana sigum laba draconian oiba inhuman oiba law ma hanjan hanjan na ikoi da aki tujung piba dongna sum lauthok losin sanariba sina India na ikoi si India gi asengba citizen India gi asengba democratic institution amadi India gi constitution asigi purview gi manung da leitaba leiba amoina lawraba haiba singa si Manipur miyam na chingnei aduna madugi porase India government atubada Manipur miyam da sengdokpham thoi Afspa si lauthokpham thoi masi akoi miyam accept tawba ngamoi haiba wafam si ngasi media gi kuthang da India government gi mafam da koi thamjage
जिरी की तौरीबा अखोगी फाजिनख्रिबसे मसिगी चप चाबा अखोई वाखत चेरोल अमदी अल्टीमेटम अम यावना अखोई इंडिया की प्राइम मिनिस्टर दा हजि ngaki matungda अखोई मणिपुर चीफ मिनिस्टर की खुथांगदा अखोई चेरोल अम थाननबा मेमोरेंडम अखोई सेम साबा लोइजरे हजि अखोई प्रेस मिनिस्टर से हेक लोइजबगा अखोई प्राइम मिनिस्टर की चेरोल सी थाननबा अखोई तौजरगनी मदुई मतुंग अखोई मीडिया की सिनाव सिंदसु कॉपी सिंग अदु योहलना होना जगे है वफम थमजरी थैंक यू